ꯑꯗꯣꯝ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯎꯠꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯥꯟꯅ ꯎꯕꯤꯔꯝꯕꯁꯨ ꯌꯥꯏ꯫ ꯀꯣꯔꯠ ꯑꯃꯗ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯕꯒꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯁꯛ ꯃꯇꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯍꯥꯏꯕꯗꯤ ꯇꯤꯛꯇꯣꯛ, ꯐꯦꯁꯕꯨꯛ, ꯏꯟꯁꯇꯥꯅꯆꯤꯡꯕꯗ 2020ꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ 2013ꯒꯤ ꯃꯇꯝꯗ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤ ꯀ꯭ꯔꯥꯏꯝ ꯇꯧꯔꯨꯗꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕꯅꯣ? ꯃꯇꯧ ꯀꯔꯝꯅ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯈꯤ? ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯉꯁꯤ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤ꯫ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯅ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊ ꯅꯥꯟꯊꯍꯧꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯏꯁꯥꯕꯦꯂꯥ ꯒꯨꯖꯃꯦꯟ ꯀꯧꯏ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥꯕꯨ ꯊꯥꯡꯅ 68ꯂꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯄꯒꯤ ꯃꯔꯥꯜꯗ ꯐꯥꯗꯨꯅ ꯇ꯭ꯔꯥꯏꯌꯦꯜ ꯑꯁꯤ ꯆꯠꯊꯈꯤꯕꯅꯤ꯫ ꯏꯁꯥꯕꯦꯂꯥ ꯒꯨꯖꯃꯦꯟ 1995ꯒꯤ ꯖꯨꯟ ꯇꯥꯡ 18ꯗ USAꯒꯤ ꯀꯣꯂꯣꯔꯥꯗꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯌꯨꯟꯃꯤ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯔꯣꯕꯥꯔꯠ ꯒꯨꯖꯃꯦꯟ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯌꯨꯟꯃꯤ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠꯇ ꯍꯥꯠꯀꯗꯧꯔꯤꯕꯁꯤ꯫ ꯑꯁꯨꯝꯅ ꯏꯁꯥꯕꯦꯂꯥꯅ ꯆꯍꯤ 4 ꯁꯨꯔꯛꯄꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯈꯥꯏꯅꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯄꯨꯗꯨꯅ ꯔꯤꯌꯥꯟ ꯍꯣ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯌꯨꯝ ꯄꯥꯟꯃꯤꯟꯅꯈꯤ꯫ ꯏꯁꯥꯕꯦꯂꯥꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯄꯥꯒ ꯃꯃꯥꯒ ꯗꯤꯚꯣꯔꯁ ꯇꯧꯕ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯆꯧꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯏꯊꯤꯜ ꯑꯃ ꯄꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯇꯨꯀꯠꯆꯅ ꯌꯦꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯅ ꯃꯃꯥꯒ ꯑꯗꯨꯃꯛ ꯃꯔꯩ ꯌꯦꯠꯅꯈꯤ꯫ ꯃꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯑꯃꯗꯤ ꯇꯥꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯝꯍꯦꯟꯕ ꯂꯝꯆꯠ ꯁꯥꯖꯠ ꯀꯌꯥ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯃꯍꯥꯛꯅ ꯃꯄꯥ ꯑꯄꯣꯛꯄ ꯔꯣꯕꯥꯔꯠ ꯒꯨꯖꯃꯦꯟꯒ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯒ ꯂꯩꯃꯤꯟꯅꯕꯗꯗꯤ ꯃꯍꯥꯛ ꯃꯄꯥꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯃꯨꯛ ꯑꯐꯕ ꯂꯝꯆꯠ ꯁꯥꯖꯠ ꯀꯌꯥ ꯑꯣꯜꯂꯛꯄꯗꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯑꯃꯨꯛ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯈꯤ꯫ ꯏꯁꯥꯕꯦꯂꯥ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯂꯤꯒꯦꯜꯂꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯐꯝ ꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯍꯥꯛ ꯃꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯏꯁꯥꯕꯦꯂꯥꯒ ꯃꯃꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤ ꯌꯥꯝꯅ ꯐꯠꯂꯛꯈꯤꯗꯦ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯃꯥꯒ ꯑꯗꯨꯃꯛ ꯃꯔꯩ ꯌꯦꯠꯅꯈꯤ꯫ ꯃꯃꯥꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯉꯥꯛꯇ ꯃꯍꯥꯛꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯄꯣꯛꯇꯕ ꯃꯄꯥꯗ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯔꯦꯁꯄꯦꯛ ꯇꯧꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯖꯤꯍꯣꯚꯥꯁ ꯋꯤꯠꯅꯦꯁ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯂꯨꯞꯆꯕꯤ ꯇꯨꯡꯏꯟꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯖꯤꯍꯣꯚꯥ ꯋꯤꯠꯅꯦꯁ ꯍꯥꯏꯔꯤꯕ ꯂꯥꯏꯅꯤꯡ ꯑꯁꯤ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯂꯥꯏꯅꯤꯡꯒꯤ ꯃꯁꯥ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯥꯕꯦꯂꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯆꯍꯤ 14 ꯁꯨꯔꯛꯄꯗ ꯂꯥꯏꯅꯤꯡ ꯑꯁꯤ ꯃꯍꯥꯛ ꯊꯥꯗꯣꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯇꯦꯟꯁꯟ ꯋꯥꯡꯈꯠꯅꯔꯛꯑꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯃꯄꯥ ꯔꯤꯌꯥꯟ ꯍꯣ ꯃꯈꯣꯏꯅ ꯈꯟꯈꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯕꯦꯂꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯍꯣꯡꯖꯔꯛꯀꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯅꯨꯡꯁꯤꯅꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯥꯕꯦꯂꯥꯒꯤ ꯁꯥꯖꯠꯇꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯁꯥꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯏꯁꯥꯕꯦꯂꯥꯅ ꯆꯍꯤ 19 ꯁꯨꯔꯛꯄ 2013ꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯕꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯨꯁꯤꯜꯂꯒ ꯂꯩꯔꯝꯕ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯊꯦꯡꯅꯈꯤ꯫ ꯃꯁꯤꯒꯤ ꯋꯥꯍꯧꯗꯒꯤ ꯃꯃꯥ ꯃꯆꯥ ꯇꯝꯊꯤꯅ ꯈꯠꯅꯈꯤ꯫ ꯏꯁꯥꯕꯦꯂꯥꯅ ꯃꯃꯥꯒꯤ ꯃꯃꯥꯏꯗ ꯃꯇꯤꯟ ꯁꯤꯠꯆꯤꯟꯗꯨꯅ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯥꯕꯦꯂꯥ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯒꯗꯕ ꯃꯇꯝ ꯈꯔꯗꯪꯗ ꯉꯥꯏꯔꯕꯗ ꯃꯍꯥꯛ ꯁ꯭ꯀꯨꯜ ꯇꯝꯕ ꯇꯣꯛꯊꯣꯛꯈꯤ꯫ ꯑꯥꯒꯁꯠꯀꯤ ꯇꯥꯡ 19, 2013ꯗ ꯏꯁꯥꯕꯦꯂꯥꯒꯤ ꯃꯃꯥꯗ ꯏꯃꯦꯜ ꯑꯃ ꯊꯥꯔꯛꯈꯤ꯫ ꯏꯃꯦꯜ ꯑꯁꯤꯗ ꯏꯁꯥꯕꯦꯂꯥꯅ ꯃꯃꯥꯗ "ꯌꯨ ꯋꯤꯜ ꯄꯦ" ꯍꯥꯏꯕ ꯋꯥꯍꯩ 3 ꯑꯁꯤ ꯏꯗꯨꯅ ꯊꯥꯔꯛꯂꯝꯈꯤ꯫ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯔꯣꯝꯗ ꯍꯥꯏꯔꯕꯗꯤ "ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤꯒꯤ ꯃꯍꯩ ꯅꯪꯅ ꯁꯣꯏꯗꯅ ꯐꯪꯒꯅꯤ, ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯈꯪꯒꯅꯤ" ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯁꯤ ꯎꯔꯨꯕꯗꯒꯤ ꯏꯁꯥꯕꯦꯂꯥꯒꯤ ꯃꯃꯥ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁꯀꯤ ꯑꯦꯖꯦꯟꯇꯗ ꯀꯣꯜ ꯇꯧꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯑꯦꯖꯦꯟꯁꯤꯡ ꯂꯥꯛꯇꯨꯅ ꯏꯁꯥꯕꯦꯂꯥꯗ ꯋꯥꯔꯅꯤꯡ ꯄꯤꯔꯝꯈꯤ꯫ ꯑꯁꯤꯒꯨꯝꯕꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯏꯁꯥꯕꯦꯂꯥꯒꯤ ꯃꯃꯥꯅ
ꯍꯣꯠꯅꯗꯨꯅ ꯏꯁꯥꯕꯦꯂꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯔꯣꯕꯔꯠ ꯒꯨꯁꯃꯦꯟꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯔꯣꯕꯔꯠ ꯒꯨꯁꯃꯦꯟ ꯃꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯣꯕꯔꯠ ꯒꯨꯁꯃꯦꯟꯅ ꯃꯆꯥꯅꯨꯄꯤ ꯏꯁꯥꯕꯦꯂꯥꯒ ꯌꯨꯝ ꯃꯅꯤꯡꯒꯤ ꯂꯩꯀꯣꯜ ꯃꯆꯥ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯠꯇꯕ ꯇꯧꯗꯅꯕ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯁꯥꯕꯦꯂꯥ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯗꯤ ꯌꯥꯝꯅ ꯏꯪ ꯇꯞꯆꯈꯤ꯫ ꯃꯄꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯄꯥꯁꯨ ꯑꯃꯨꯛ ꯍꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯇꯥꯔꯛꯄꯗ ꯌꯨꯟꯃꯤ ꯕꯥꯔꯨꯝꯗ ꯏꯔꯨꯖꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯟꯃꯤꯒꯤ ꯈꯣꯟꯖꯦꯜꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯔꯤꯌꯥꯟꯍꯣꯅ ꯇꯥꯔꯝꯈꯤ꯫ ꯔꯤꯌꯥꯟꯍꯣꯅ ꯆꯦꯟꯁꯤꯟꯗꯨꯅ ꯕꯥꯔꯨꯝꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯕꯥꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯣꯟꯁꯤꯟꯕ ꯑꯣꯏꯕꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯌꯣ ꯅꯥꯍꯦꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯂꯥꯎꯔꯝꯕ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯔꯤꯌꯥꯟꯍꯣ ꯌꯥꯝꯅ ꯄꯥꯈꯠꯅ ꯈꯨꯗꯛꯇ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯕꯥꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯃꯅꯨꯡꯗꯒꯤ ꯏꯁꯥꯕꯦꯂꯥ ꯒꯨꯁꯃꯦꯟ ꯃꯁꯥ ꯄꯨꯝꯕꯗ ꯏ ꯇꯩꯗꯨꯅ ꯑꯀꯤꯕ ꯐꯤꯚꯝ ꯑꯃꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯈꯤ꯫ ꯔꯤꯌꯥꯟꯍꯣꯅ ꯕꯥꯔꯨꯝꯗ ꯆꯦꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯌꯨꯟꯃꯤ ꯇꯝꯊꯤꯕ ꯃꯤꯁꯤꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯣꯇꯣꯞꯁꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯁꯤ ꯏꯁꯥꯕꯦꯂꯥ ꯒꯨꯁꯃꯦꯟꯅ ꯕꯦꯁꯕꯣꯜ ꯕꯦꯠ ꯑꯃꯅ ꯃꯀꯣꯛꯇ ꯊꯣꯝꯗꯨꯅ ꯋꯥꯟꯊꯍꯜꯂꯕ ꯃꯇꯨꯡ ꯃꯃꯥꯏꯗ ꯊꯥꯡꯅ 38ꯔꯛ ꯑꯃꯁꯨꯡ ꯃꯉꯛꯁꯝꯗ 94ꯂꯛ ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯏꯁꯥꯕꯦꯂꯥꯕꯨ ꯀꯣꯏꯊꯤ ꯊꯤꯈꯤ꯫ ꯃꯤꯗꯤꯌꯥ ꯆꯦꯅꯦꯜ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯎꯗꯨꯅ ꯃꯍꯥꯛꯄꯨ ꯊꯦꯡꯅꯔꯕꯗꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯅꯕ ꯈꯪꯍꯟꯈꯤ꯫ ꯅꯣꯡꯃ ꯂꯩꯔꯒ ꯄꯨꯂꯤꯁꯇ ꯅꯨꯄꯥ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯏꯁꯥꯕꯦꯂꯥ ꯀꯥꯔ ꯄꯥꯔꯀꯤꯡ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯏꯁꯥꯕꯦꯂꯥꯕꯨ ꯐꯥꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯄꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕꯗꯨ꯫ ꯀꯣꯔꯠꯇ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯏꯁꯥꯕꯦꯂꯥꯒꯤ ꯑꯉꯛꯄ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏ ꯉꯛꯄ ꯐꯥꯎꯅꯈꯤ꯫ ꯏꯁꯥꯕꯦꯂꯥꯒꯤ ꯗꯤꯐꯦꯟꯁ ꯇꯤꯝꯅ ꯏꯁꯥꯕꯦꯂꯥ ꯑꯁꯤ ꯁ꯭ꯀꯤꯖꯣꯐ꯭ꯔꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯋꯥꯈꯜ ꯂꯩꯅꯥ ꯑꯗꯨꯅ ꯅꯥꯔꯕ ꯃꯤꯑꯣꯏꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯉꯥꯛꯄꯤꯌꯨ, ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯗꯕꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯁꯥꯏꯀꯣꯂꯣꯖꯤꯁꯠ ꯗꯣꯛꯇꯔꯅ ꯃꯍꯥꯛꯄꯨ ꯇꯦꯁꯠ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛ ꯁ꯭ꯀꯤꯖꯣꯐ꯭ꯔꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯝꯂꯦ ꯍꯥꯏꯕꯁꯤ ꯈꯪꯈꯤꯕꯅꯤ꯫ ꯁ꯭ꯀꯤꯖꯣꯐ꯭ꯔꯦꯅꯤꯌꯥ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯁꯥꯒꯠꯂꯒ ꯇꯣꯉꯥꯟꯕ ꯃꯪꯂꯥꯟ ꯑꯃꯗ ꯍꯤꯡꯖꯕ ꯋꯥꯈꯜ ꯂꯩꯅꯥ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯁꯦꯁꯤꯂꯤꯌꯥ ꯀꯧꯕꯤ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯁꯦꯁꯤꯂꯤꯌꯥꯗꯒꯤ ꯀꯟꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯑꯣꯏꯅ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯥꯔꯛꯂꯦ, ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯀꯅꯥꯃꯠꯇꯅ ꯂꯩꯅꯥ ꯑꯁꯤ ꯈꯪꯕꯤꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝ ꯇꯧꯅ ꯀꯣꯔꯠꯅ ꯏꯁꯥꯕꯦꯂꯥꯕꯨ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯣꯏꯅ ꯂꯥꯌꯦꯡꯅꯕꯒꯤ ꯑꯣꯔꯗꯔ ꯇꯧꯈꯤ꯫ ꯑꯗꯨꯒ ꯍꯟꯗꯛ ꯅꯕꯦꯝꯕꯔ 2020ꯗ ꯍꯥꯏꯔꯤꯕ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯒꯤ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃ ꯊꯥꯗꯣꯔꯛꯈꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯍꯥꯏꯔꯛꯈꯤ, ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯗꯨ ꯄꯨꯝꯐ ꯐꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ, ꯃꯍꯥꯛꯄꯨ ꯃꯇꯝ ꯆꯨꯞꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯑꯦꯕ꯭ꯌꯨꯁ ꯇꯧꯕꯤꯈꯤꯕꯅꯤ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯁꯣꯛꯂꯤꯕ ꯑꯗꯨꯁꯨ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯎꯠꯂꯛꯏ, ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯔꯝꯃꯗꯤ ꯃꯍꯥꯛꯅ ꯊꯣꯛꯍꯜꯂꯝꯂꯣꯏ ꯍꯥꯏꯅ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥꯅ ꯏꯁꯥꯕꯦꯂꯥꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯁꯧꯒꯠꯄ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯏꯗꯤꯠ ꯇꯧꯗꯨꯅ ꯔꯤꯜꯁ ꯀꯌꯥꯁꯨ ꯁꯦꯝꯅꯔꯤ, ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯆꯕꯤ ꯃꯃꯥꯕꯨ ꯊꯥꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯊꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕꯤ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯥꯂꯦꯝꯒꯤ ꯃꯐꯝꯁꯤꯡꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯃꯇꯨꯡ ꯇꯥꯕꯗ ꯇꯥꯅꯕꯒꯤꯗꯃꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯣꯟ ꯇꯧꯕꯤꯌꯨ꯫
ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫